Hello mayam mayam da yam kanaba akoi kid growth angang chawba akoi angang chawba yam thinba sahi di yam makan da chawba ga thinba angang sing do akoi hai ba kid growth se pijaga da bani ko aduga magi singani brain phagani mangonda aduga adugi mati kanaba hai tare ko mangonda yawise akoi gi fiber sugar fiber carbohydrate aduga iron protein magnesium aduga vitamin A vitamin C vitamin E adugi mati haibali yawba vitamin C da loi leijare ko aina haiba mayamse loina yawba akoi kid growth ni maman yam tang de ko lupa lising mari khatani ko lupa lising mari je 500 gram ni haiba masan mayam je phangnaba khoina cha taraga di haira cha taraga di lupa nong da lupa changwa muki sabada haiba mayam je phangde ko adubu sigi akoi gi 10 gram je sangom da hapi rasu yai changang da hapi rasu yai ising asam da thilasu yai ma di chocolate ki favorite oi bani na angang sine yam pami ko chocolate changang na dum pami dana aduna hariba akoi gi kid growth se mayam kid growth powder se mayam pambi ba sing adum kurai lamlong thong da lakpi raga lobi ba yagani keba herbal health care center number adum makha da dum mangal number adum ijarake aduna mayam isabu yamna prevent tawba adu hujiti laitamba ka banina lairikna nambo ma akoi gi aduki matik laik si yame angang amagi nursery kg adu karakpa aduga baby class karakpa angang amagi lairik se boy makhan lairik makhan akoi gi mai lairik khawdo ahal lamana thangkatpa bawdo wai aduba angang sina pubanina angang se energy yamna loss oi ko hariba energy loss oi riba mapangan sonba adagi laik tamba charurankanda amuk tuition lamuk tawbiba tuition tawbaduda angang singje adugi matik haitaba haitare maram masamdi masada energy amda yawdrabanina aduna hariba energy amata yawdabagi mapangan sonba masada haining siningdaba laik laisu akoi gi paningdaba do takoda kya changdaba do hariba energy kit growth powder se pijaragadi masaju chawrani energy haibadi vitamin mayam do yawrabanina akoi gi energy se aduki matik leirani aduna ai si Facebook ta YouTube ta thagacharake phangbigani keba herbal health care center khurai lamlong thongda lakpiro